Myanmar amadi Bangladesh da based over terror group amana laibak asigi Manipur da kangluk ki irang thokan bagi maralda NIA na faraba Seiminlun Gangte ngarang Delhi ki court ta puthokhibaga loinana makhata na numit 9 ni NIA ki custody da thamna ba haikre. National Investigation Agency NIA na case asi sumoto oina haukiba July 18 da laukhatkibani. Case asi Anti-Terror Law Unlawful Activities Prevention Act UAPA ki makhada laukhatkibani. Seiminlun Gangte numit 9 ge custody remand laudna ngasi court ta amuk hana puthokibani. Masagi chahi yankhaiga mathoi suraba Seiminlun Gangte asi NIA na Churachandpur district tagi fakibani. Mahapu makhata na NIA na wahang pahong taunabagi damak court ta haizabada court na ayaba pikibani. Panbaya badi mahak Manipur da thokliba irang asigi manungda kwakta manakta tidim lambi paring da saba thong ama IED sizinaduna thuai kibagi thodok aduda maruiba thodang laukiba mioi amani haibagi wafam lairibani.